Manipur thugaibiyu haina Kuki singna Governor Balada memorandum bisankre haidi mathangda idu ningthawna asumna thamlakni madude Liangmai Naga singi yum khara senapati da khanghaudana thugaikhiba senapati gi maremai ramkamai village ki manungda Liangmai land development amadi authority gi makhada semgat sagatuna khundaduna leiba yum khara khanghaudana makhutta kulai paiba mioi khara yauna khunja khara na laktuna village adu da leiba yum khara ama ata thogan khre thodok adu ngarang nungthil pung ama muk tarakwa adwaida Liangmai village leader singi laitabagi khudong chaba lawraga thokibani thodok thokliba matamda Liangmai village leader makhai tamaida Liangmai people convention gi meeting yauri panba yabadi Liangmai land development and authority na occupy tawriba lamda sariba yum singadu unauthorized encroachment ni haiduna claim tawduna maramai ramkamai village authority na eviction tawbinaba notice ultimatum mamang sahida NSN GPRN gi order ama palladuna hairakhiba laikre mafam adu dispute area oina leirakpani yamna ngakpadi senapati manungda NSN GPRN ne yamna active oina thabak tawramba asini Nagaland da NSN faction kaya lai maming oina pallabada NSNU NSNR NSN GPRN NSN IM amadi NSN K Manipur da NSN IM khak active oina operate tawbra hairaga atopa NSN singsu yauna operate tawduna leiramliba asini asumna idunik thawna share tawrakle